Assam da Leikhidraba Hmar Macha Ahumadu Michamni Haina CCpur Amadi Pherzawl rally Chatkhre. Pawasi ngasinung til fongkiba kanglay paki mayra pause dagi laukhatsabane. Tha asigi taraga tarukta Assam police ka khut thongna bagi thokdok amada Leikhidraba ni haiba. Margi miyoy ahumgi misi adu maning makha tamba judicial inquiry ama tawgadabani haiduna. Ngasi Manipurgi marna namna khundaba mafamsingda miyamgi khongcha Chatkhre. Ngasigi khongchat adu KWOHR amadi HWA na sinduna Churachandpur Amadi Pherzawl gi mafamsingda Chatkhre. Masigi mathakta Assam gi hablong dasu masing yamlaba mar miyamna khongjang changshinkhe. Ningsingba yabade tha asigi taraga tarukta mar Kanglon ki miyoy ahum haibade Lalungawi mar chahi kunmathoi Lalvi kung mar amadi Jojuwa chahi kuntraga humdoi Assam police ka lalauba kharaga khut thongna bagi thokdokta Leikhidabane. Makoidagi police na yamlaba khusu khulai kaya amasu phangle haina Assam ki chief minister amadi DGP ani na phongdokpa Leikhrabane. Pravabati college ki governing body na Kusi-Rasi Touduna Kanglon Lanna oja taret Hapchillamle FESOK. Pawasi ngasinung til fongkiba kanglay paki mayra pause dagi laukhatsabane. Mayang Imphal da leiba Pravabati college ki hauji governing body GB gi thaupuri ba miyoy manga na Kusi-Rasi Touduna GB gi secretary oina thaupuri ba en ivoton singana khuyek piraga college asigi oja taret inau ne assistant professor gi phamda advertisement notification thoktana oja lauramba Federal Student Organization kanglay pak FESOK na thengnare haina FESOK head office ki secretary education and library gi thaupuri ba wai sumantaluwang na khuyek piduna press ta thorak pa cherol ama na haire cherol asina hai Pravabati college asida chathariba amot pasing asi FESOK na haukiba thadagi kharada oirabasu semdokna bahona ringai cherak asida college asigi governing body na loan na aranba thabak thauram kaya ama chatharamba thengnakhibani haire GB na sathariba amot pasingi manungda college asida anau Department of Biotechnology, Department of Biochemistry amasung Department of Sociology haiba department ahum nauna hangdoglaga haidiba department sing asida oja waina thaupugadaba Department of Biotechnology gi oja ahum tha taruki contract basis ta assistant professor ohelamba amasung Department of Biochemistry da oja nupi ahum tha taruki contract basis ta assistant professor ohelamle sathariba thawong asi college asina advertisement notification thoktana amasung Directorate of Higher Technical Education dagi ayaba amata lauramdana GB gi apamba mawongda kusi tauba khudingmak loina yarani amasung yengsinbinaba leitraba amagum college asida mathong huktaba thabak thauram kaya chatharamba FESOK na thengnare haire maruoiba wafam amana GB asigi secretary oina thaupuri ba en ivoton singagi machanupi yoga science ta lairik tamlakpi ama college asigi Department of Physical Education da college asida oja oina tha taru contract basis ta advertisement notification thoktana oja ohelamle haire hiram asigi matangda FESOK na thamlibade asumna Manipur gi aided college sing the governing body na tawriba thabak thawong asi matungda mukana tawbidana ba section wa thamlakle loina na anau bo oja hapchillaga donation khara fangnabagi damak tawriba mathong huktaba thabak thoram sing asi khudaktagi lepi na basu FESOK na khangalakle